Tamenglong district ki tongan mafum singda haukiba ahingda akanba mongda nong chubadagi Ching Ningkhairakpa dimthanglong village da Leiba yum ama chen thakibadagi Emungda Tumduna Leiba Macha Sire amana Sokle Thaudok asida chen thakiba yum adu Tamenglong district Tabanglong village dagi hauzikna dimthanglong village da Leiba ringsinglung kamai koba amagini thaudok aduna maram oiraga mafam adumaktada ringsinglung kamai gi nupi amadi Macha laikhidre hairi ringsinglung kamai su sokpadagi Tamenglong district hospital da ahanbagi laying chatharaba matung Aruba Fibamda sokpada gi Imphal da Leiba hospital amada purakre mahak Manipur police department da police constable oiduna Tamenglong da posting taduna leibani hairi Không đi rồi nó bao nào hả?